Rasna Ave Yarelo Nang Naraniba Dada Yam Nungai Haktang Lake Seba A came Nareba Nangi Marisidiba Hoi Yalerasi Dada No Asongi Garden Duda Hak Changuse Aduga Halasiko Hoi Lawalo Asum the Makoyani so Lamaram Garden and Duda Pamlam me Ambana Dada I didn't say Wakasida something a lady Kaigino Sibo I saw from Kangreba Ave Nangi Butazadi I get okay I Nangi Coke Paraga was a sini I name Matunda Athokpam Piqueraba Nang Bukaugi Kalakpami Kupta I know I Bangamdana imitate Chow Fangdana Mang Boisagi I could Bukoliva is so seen as Hakini Kaino Noraba Wasaka Saiduba Dada Wasaka Sepatay Navani Yare I came the Kandi Nangi Tazabado Kong Navani Laolasi Tinganiba Asum the Mafa Maduda Nayak later Batunda Makoyani Mayumda Halagli Lambidani Rasna Abe Abe Kaino Ngoraba Pankang to Kaiduba As Mina Sunushida Nagoraga Nangsisuba Nushini Nusibadunane Tauriba Mayando As Nangi Marisidiva I net already high credit Nangi ko Paraga fall Wasakrabanatro Hoi Kayang Quinangam Gangi Handamuktina Gakpi Bangamari Dabani Nada Nasana Kanga Chatoko Hoiba I Kangeba Asum the Lakbana Amba Higi Lekaisu Yausilagle Rasna Abe Changoko I Shuhalagi Fazana Toko Garido Nupi Ubayadabanamito Among Nupi in Ganda accident Tokaniko Yorokanda Hero As Nangi Watasidi Ikaibam Yosileda I Jaleko Haidam Lagachat Cray Ambasu Mayum the Changakle Namidangi matam ni Ramesna Nangi suti matam sukui jene Hanak suad hek changki badagi Hani pibam do popta doira As ekem to reba Nangi di bo kaishu to rengaktani Aduga lai sarak pakangaba Chok thok na haibige Amba na nangi dama khanjariba Wazariba sumaina ne Nupi imta na nangi dama khalamoy ko Waswaramoy Simadi na sana khango Viromes I loina Kangi Kaidorage Aduna Bufana Rasu, Langasu, I madam lonely high city. Fare, Ying Taradana Handaka Mutora Dico, I dico, I did the Hon Virano Naiko Nangi Akana Topaduna Kamaitoba Ambana Kangam Kire, Natra Hey, Kang Jibani Aduimatangdo, Nang Hira Noba, I am Mukanabanga Marie Kayang Queen Lotorige Huran Bagitarani, Mapugi no Mahaido, Nishungibo Yare Tumagi, Nanga Warisanaraga, Aishulinasa, Naunarakwe, Tume Tanja Duda, Ambagi Fonsulagli Abe How, Dada, Kedaromino Sum Romeska Warisanarambani, Matungkre, Nangona Fontogi Kalamini, Nangatosila Panhali, Chakcharabonangbo. Chari Dada Ado Nang Chatu Sikuidre ko Kuidre Handak Chat Kivadagidi, Pralo Ragatola Doni Game Kalunoko Loiga Dogo Kuidrabani Dada Nanga the Changaga Kaino make the Dawi I Nang sa Tazabasungamdre Jinaragadum lady Abe Nang Shikomayang na Duino I Taurina High Crabanatro Amuhana Tauriba Dada Tauduba Soybiu Tauradi Hantakti Numaini, Kumai Numainiba. Hoisi, Tamasi, Dada Sutomagiko, Nang Sutum to. Good night, love you, Abe. Love you too. Somdana, Romitana, Sana,
isagi parkyadubu hayeng natabro? Laisembana mane mama. Nasana matam kayadagi ngaisarakpa mikuptuni. Adune kan honagadabani. Isagi asadani nang mabaga babaga ni hingliba. Fare fare isa suwaramgani potharo. Mama su potharo ragi ko. Hoi mama. Mama su thokre. Laisemba wakal amaromda nungairabasu amaromda ngasigi thaudoktuna nungaifam khanglamde. Karamnadi nungairuni thamoina khoidajabi nungsijabi mahakna lamlanba kanaga chatminaba uraga amba nangsibu kaigino aina su yamna nushiruriba nangsibu kari gun chenbagino aina su yamna ngauzaruriba khoidajaruriba matam kaya wana ngaijarakpa mikupto hayengdi lakle ai soidana maipak poizage ko aduga nangi namangda iningtamna leplarage ko nangi pandam puraktuna aina namangda leplaba mikupto ai budi ngai biramuko asumna ahingdu mahokre ayukki matamni romita ngantana hogotuna surjadeba ipa ibungoda machagi mangul arsiba niri tombana mama sanade hogokhrabra hagokre moi pabo barum chankibani Malweraga pula breakfast tawrse ho phare phare haina ringe tanja duda leisemba tawel amana mamaidu taithok na thorakli mama charse lao lao mama na ga saina loirabani isa loiraga punna charse na ngairamini lao lao mikuk kharagi tungda leisemba exam chatnabagi damak loishili Tombana Sana loisilone nangbo Nangi kaka mapana ngaira leire Thiangkhrani ne Laisembana Baba loire thulage Thoklamdai duda Ambagi photo da yenglaga Amba ai chalukige ko mai pak pasoijage ko Mama ga bapa ga su khurumjari Mama Baba Nasa mai pak poizarake Masaba nungsina hawatpiraga bor pirakli Isana mai pakna halakpadune akhoina ngairamdoise chaluro mangolo yusasidi Asumna mapa mamagi thausal fanglabada garigidamang mai pakloi Laisemba driver ke soga loinana exam gidamak chatkre Ngayaki tungda exam center yauraduna Laisemba manungda changkre Pungsing kharagi tungda exam su loreduna Laisemba maithong makalamna thorakli Kesona Ibungo loirabra kamdauramage Kaka fazana tawrami soidana mai pakani khale Fareda lao chanaba tawrasi Laisembagi yumdani Romitana Sana kamai tawrame nungairamra Tombana Hayo Isabu nungairambu natra Isagi mai thongsina takpadi soidana nungairamni Laisemba nongfe tawraga Mama Baba yam nungairame soidana mai pakani khale Tombana Very good Adunidana SBA gi san haibada changta de ipa pele ko Romitana nungairida lao nafiga du hongdaro aduga ne chaksa thongna ba tawrasiko Asumna matam khara su hokre Rasu hayeng amu Chennai da changba tare Numidang phone da wari sanari Abe Tai Dada nang hayeng changba tare ko changlani nang fazana leiramuko Dada thuna tholaktoini sidagidi lamna kaisu chalaroi ai dada tholakpa ngairamge ko kaigino kapidubo kakono Nangna dumai tawraga ai kamaina khongthangdo chatpa ngamdoino
Dada, khangde. Pirang se mathanta maning tamna sintharakle. Nang ada leraga gyan taw ko. Dada, ai nangi khanbada wakhal se mikup amada so leita fam khangdi. Adumaina yamna khanjin gano. Ai ke sum tawroi ba. Nangna nungai taba thabam ta tawroi. Mathangge ayukta rasa naba poche loisili. Romesna chatpa tare ne hero. Ada mulai sabiruro. As yare ba nangso khara haladi yare. Ai ke sum tawroi ke dorage. Romes ki mamana Isagi poche loi suraba natra ke wada pale gi yengo. Rasna Mama loi loreda ke sum to watre. Adudi nacha mu chasarukhige. Romes ki mamana hagolo nakok phawba chiktana ne yoboyu yobagadi paw hairo ko. Rasna hoi mama soidana haizarake. Asumna Romes ka loinana airport ta lakli gari manungda ambada call tawrakli. Ai lambida leire. Kanaga chalino? Da Romes na thiliro. Mane. Ado ai thamage ko. Ayoraga fazana hairage. Fazana layu ko. Hoi dada. Fazana chalo. Thamage. Ngayaki tungda airport yorakli. Rasna Fare dudi ay amu changkragi ko. Nang suhalo ayoraga phone torage. Romes na nang susangkro ko ay suhalage. Happy journey. Thank you, bye. Flight matam yoraduna rasu manung na changkre. Somdana laisemba phone da wari sanari. Romzitna exam di fazana tawrongba natro bai. Kamai tawto mange. Yam nungai ki. Soidana su mai palakani na khale. Ado mabu college toina lakpro. Lae bai. Hana ga sumana dre. Yam lem yam bado. Arepa leibana ra khangdi. College ta sunupa mayamna koitan tana bani. Adu ma ge arepa leikrena kanamti yada bani. Laisemba machinda tapna soli. Arepa laikre haiba. Kaidore, murum soli dubo. Nang hauji fauba ambagi wakhal kauba laitre. Vai, aigi wadi orodaba manglanda mata mahangano. Ngalinge topa mi horasida laireko. Vai, aina taibang pansida khwaidagi khoidazaba khwaidagi ngausabadi aigi amba khaktani. Kanana sumhot sinba yaroyi. Ai manatana kanamta pamdi. As nangi watasi diba faklanda leitumna thomaga ahobam leiramena paithoki haiduni. Kana dabadane nathana dum kok sanaba sinjariba kaigino. Ai yaningde ko migi nupasu laikre. Sida munangna ungkhalaga leisibu kai kana dorige. Oiningbam oirasano. Aigi nuksibadi maha khaktane bai. Ngaikini. Punsigi aroiba mikupto phauba ai mabu ngaikini. Mahaki minungsi macet ama fau phangdrabasu ai ngaikini bai. Fare se bai. Nangya ningba pamba pumbado nongmadi soidana thungboisano. Ado ai thamage ko. Mamaga thabam ta chalukhige. Hoi bai, thamo. Ko nang sanarase. Somdaras magi ka yore. Vikramna. Savas. Aikoi na bole hero yobire. Hauraba mo. Chaklama bane. Chalore bana tro. Lore bane. Hanam te ruza thoro. Aduga charse. Ras ambada call tauri. Abe dada yore. Oh, yoba kyam kuirage. Yoda ngarida. Ai tamna toragi ko. Chak toga. Chak ising chaba lore batungda. Ras hip to nang hayak pothari. Hana fakiba isay nong matoirasu ngangninga ihayduni. Mahaki wakhalda Facebook ki nungay basi kauba leitri. Chennai hek yobaga hanagi wakhalda pop hekta hanjilakli. Facebook ki account do sasa login toraga changi. Message anauba mayam lerami.
Lagliba message sing adu kana gino yengli. Maraktuda nupi amakhaki message hanjin leiramli. Request tawzakibane. Accept amta tawbiroba, please. Rasu accept tawrammi. Hek tawbaga message ama paisilagli. Ngahan khege accept tawbirakte ko. Yam chawthui. Rasna aina ke bipairudre adugini chawthokpa nateda. Sonamna o ado dase kai lamdagino sum khangnasi yai ko yai ai budi nambol dagini o hasi kai tamige dase se nai deleba mali laye bcom tambane nandi class ke ano kai lamdagino kai sampatei ne TC data me class 11 karini ado dagi ming se sembro thoi bai sibo nateda aigi yumda ko buming ne asemo budi ras ko ba o adui dei so da thoi ko rage ya bro nakandagi oi kanagano message thanai duna che langnu ba wari am nungai ri masakadi khupazama leitrengo Rasna hoyai ko sonamna da thoigi chinau sibu kayano Rasna ani ne aigi chemaga iche budi mayum pankre ado noigidi aikhoigidi homne dada amaga inaupa amaga ado khangdida nupi tom toibase yawai dada thoi mama su lekhidaba chahi phare Ras mama leitre haiba wahai duda karai dagino minushi ama thok phaurakhi o aduri yumgi thabai khangdi nana loi tawre tawre da thoi khangdida mama leitabase yam nungaite aigidi wata na famsu kanamta leite thangnabada ichi ama khakti leiye adusu pokminaba natabanina ining thongdeda kemta khalunada adugibo Vikramna o nang amu hore natra lakpaga hekta howeba Rasna as chamna sum message sanabani da angang ni mama su leitre hai ada nungai tadana sum reply hanbe wani o yam prem bhaktani ko ha minushi yam chawbodo yare yam paktre ko nang handak sulan jaw ma thu ena tamki da ngai re hekta mu horeba nang su kamai tawne as ai kem tawriba chamna thanabani yare madhop nagun chap chana khangbu mine nang se nupi da go eradi nayum changwarak chenai nai gedaba mine nupa oirambagi su phabani yare taningdre asibu wari ne sonamna da thoi ke dorage reply piraktrade Rasna kaishu tawdida somda thabam tawruba adugini message kan na thanari ngai ambagi phone lakli abe ambana kaino nanga side gi kem ta hairactrisibo kedo leige ba as wadu nang hak potharam bani ba ai su hairake toromini nangbu chak charabo ngasai na chari nanga do de hek changki baga thopam hek ta tawe ba as nang shidi ba ai kem tawde hairaga somdana ai message alaktre kedo razano Inkalakpagi angangi wakhalga oire sonamdi rasta pungau ngaukhre message halakpangai ge ambana dada nangse sumsing dare ebo ai ko ai hairisini ambe nangsu kamai na ngangna doino aina kem tawde haramaktada sum thajadrisi bu kaigino khangde ai haifam gamda khanglaktreba nangi khanbada ise BP stock toraga sibra khangde ba taning deko wathi am torokono ado ngasidi wari tumna batawrse hayanga ta amu torage ko Sunday suiba class su tawleite ko tumasi ko hoi waiting ga leramadi ai dike dogi ngo thamage ko good night love you too Vikramna ama thamkre Facebook ta amu hero sado oramni ne nang ko haibiri Ras message to amu halli ai ngak tumuri aduine
Nang tumdribo? Thenge tumodana. Sonamna. Tumningdriye. Da thoi message salakpra nangai ramini. Da tumage hairo. Ai budi tumda wali. Ado farese. Hayeng mu thanarsi ko. Ai thaba khara loisindo wali ba. Hairam laga lok ato kre. Vikramna. Ras. Nang mu gyan tawda. Angang muksu nate. Sum loinar adi koinaroi da nangbo. Bai, ai kem ta toroi ko. Asumna hapta ama muksu haukre. Ras Sonamga toina message thanaba hauraklami. Sonamgi wari taruraga minungshi su phawrami. Sonamgi wakhaldadi Ras punungshi jarami. Matang chabada phongdoke su khali. Ras ki wakhalda khara change lakle. Ambaga wari toina sanaramde. Tumlibani thabak chilli. Isa nungaite haizilaga laithokpa haurakle. WhatsApp tasu ambaga message thana khidre. Phone yade haizilami. Ambabu direct tokna gi haibagi wakhaldi natte. Ngaihaki ngawbani. Adubu tungda kari oirakani namba ngamde. Nongma. Dada, kaino nangna khalisibo? Hayo. Handang marak nangna honglaisibo kaino? Kaino? Aina kaido hongage? Thabak na matang na yadabasibu aina raba. Isa nungaite. Ay kung susi hydro. Nang nasukla na khalisibu kaygino. Phone sunari stair dagi kumthabada tabada kairi hydro. Hojik aina pairise. Bikram gi phone Nokia machaduni. Tasing na ambaga wari sanaramba phone dudi kaiba singbani. Adubu ambada haidoktabida Ras na phone ama tumina pairammi. Madugi phone dudagi Facebook pairaga Sonamga adum toina pau phaunarammi. Asuk thuna hongkiba pukchel angakpani. Ambana. Dada, nang bu thazadabadi nati. Adubu nang kainom tawre. Ayam chingnei. Hayo, nang atopa koirabra. Abe, angang machadong torokano. Ay kem ta tawdi. Farese, ay ngak ta tungge. Hawalaga hairake ko. Hairam laga phone du fatka kre.